Kotu amasung kuki militantsingna Imphal Dimapur lambida chaliba garisingdagi namduna sel mulle. Imphal tamna lakpa trucktagi lupa 500 laure. Imphaldagi lakpadana lupa 1,500 laure. Sel pidrabadi chatpa yade. Sel pidaba matungda kuki gi lamni haiba mafamsing lanthokpa yanaba. Kotu thaba sejet ama pide driver sing. Tha nipan phajilaklaba me ahumdagi Manipurda thogliba kanglup maselgi tamthiraba lan asigi manungda kuki lamen tuhenba amasung makoigi militantsingbo Mathau sangliba kangpokpigi Committee on Tribal Unity Kotu na ngayhak laitana Imphal Dimapur lambi NH2 paringda makhal kayagi blockade total shutdown ban na chingba khongjang sing sathakibadagi highway paring asida mahusagumna passenger gari sing yauna potsai puthok posin tauba truck sing chenba leplurabasu haujikti khongjang sing asi handokibadagi mahusagumna passenger gari sing masang suna chendrabasu potsai puba truck sing chatpa haurakpada Kotu yauna kuki militantsing na tongan-tongan ba highway asigi mafamsingda fazadaba londa sisinaraga trucksingdagi namduna sel mulle. Thaudok asigi matangda pausi asina fangba paugi matungin na Kotu gi maikaydagi di makoyna trucksingdagi namduna selsing laurabasu makoyna lauriba senfamsing asi donation ni haina phongdokle. Aduga kuki militantsing gi maikaydagi na donation gi wafam pandana makoyna lokpham thokpa selsing ni haiduna lauba haurakbane. Makoyna PO haiduna talakpa senfamsing gi manungda truck owner driver sing na puba thangba ngamloidabagi changda hairakpasu yaure haire. Highway asida chathok chasin tawriba potsai puba truck driver sing gi manungdagi Senapati district tagi masak maming takthokningdaba driver amana hai. NH2 paringda Kangpokpi district ke gamgi fai khulgi mapada Kotu gi get ni haiduna ama semgatle. Mafam asida Kotu gi miyoy sing na driver sing dagi namduna selmunbagi thabag asi chatharakpa kuire. Makoygi maikaydagi donation ni haibanina driver singna angamba senfam pigi haibasu yade. Imphal fawba potsai puraga lakpa natraga potsai sing lauranaba changlakpa truck singdana amamamda lupa 500 gi senfam namduna mulle aduga Imphal lomdagi lakpa truck sing wairagana amamamda lupa 1,500 namduna mulle harakhe. Mafam asida semgatpa Kotu gi geta makoygi volunteer singna truck driver singdagi namduna sel laubagi mathakta kuki militantsing nasu driver sing asidagi akang na basenfam gi masing panpanduna namduna selmun bagi thabak sathari haire. Kotu amasung kuki militantsing na namduna selmun na bahonarakpada driver sing ga ningay sangdana bathorakpadagi makoyna tamthina puraktuna driver sing asokapan nang bagi thogdok su thokre haire. Masak maming takthokning da Senapati dagi driver asina makhata na hai gari sing dagi namduna selmun bagi thabak ase me ahum dagi kanglup maselgi irang thorakpaga ikan kanadana adumak haurakrabane. Asumna highway asida truck sing thaujaduna hingjariba driver singda puba thangba ngamloidaba sel sing kuki militantsing na namduna munbagi thabaksi chathabak kuirakle. Sel muliba mafam sing asiga irap lamnadana state forcing lairabasu karisu tauba ngamdre. Central forcing na urabasu lo na yadaba thabak sing asi thingdanaba ngasi phawbada thabak amata paikhalaktre. Maram asina driver sing di kokta khut hapnare haina su phongdorokhe. Thaudok asigi matangda highway paring asida chaliba non local truck driver amanasu Chamana ba wafam sing asi phongdorokpaga loinana lo chana hanana ba hairiba enforcement agency sing na panthadana laukhatpam thokpa thabak sing laukhatlaningi hairakhe nakal amaromda Senapati district truck drivers union gi president Sande Loli na phongdorokpada haujik Manipur gi tangdu laitadaba phibam asida miyam gi acha athak thau thum amadi atai hingbada changba polam sing puthok pusin tawriba driver sing khamtheng na ware kuki singi puba thangba ngamdaba selfie na bohona bada driver sing awaba oire. Highway asida chatpada tampaki mafamda phawba karigumba matamda donation ni haiduna sel lahobasu yaure haire. Maram sing asina highway asida chatliba driver singna thengnariba khudong chadaba sing asigi matangda mathang thagi ani natraga ahumda transporters amasung driver singi oiba mifam ama pangthoktuna khanaragani amasung laupham thokpa warep sing lauragani haina phongdorokle. Thaudok asigi matangda pausi asina fangba atopa paugi likhun amana haibada Kotu na donation ni haiduna lauriba senfam sing asi pidrabade truck sing amata chathok chasin tawhande. Sel piraba matungda Kotu haina thaba sejet ama piraga masina truck singi permission ne makoyna leidiba mafam sing lanthok lansin tawduna chatpa yaragani haiduna pirakhi haide. Panba yabadi Kangpokpi amasung Churachandpurda laingaki lo leitabagi mawongda leirakle hairaduna tha asigi 15 da Chief Minister na mahaki Secretariat Manipur laingaki diary amasung calendar phongdokpagi thauramda paumi sing na hangba wahangi paukhumda Chief Minister na District anisida lairiba miyoy singsu aikhoigi mi ngakta ne ahianba force sizinaba yade haina phongdokpa laikhibane maram asina
Loona yadaba mawongda highway paring asida satharagliba sel munbagi thawongsing asigi mayokta laingaki maikaidagi lawkhatpam thokpa thabaksing lawkhatrabadi sel mulliba kangbuda free tharabra haibagi wahang su hangnarakle